September amadagina November 13 Faobagi Manungda Maheiloishangsing Phase 9 Hangdoknaba Thourang Touba Houkhre. COVID-19 pandemic asina maram oiraga laibak asigi oina school amasung educational institutions sing thonglo liba asi phase wise manner da September amadagina November 13 Faobagi Manungda Hangdoknaba Thourang sing paikhatpa Houkhre. Agency ki paungna hairibana Health Minister Luchingba Group of Ministry of COVID-19 Management da attest tawriba Group of Secretary singna plan asigi modality singi matangda khanaba Houkhre. Masigi matangda final decision ama launanaba state singdagi mot laurakpa yare. Pandemic asigi marakta school amasung Maheiloishangsing Hangdoknaba siga mari lainana SOP ama isu tawgadore masi Department of School Education na July thagi angan masarukta sathakhiba survey adugi matung ina paikhalakpani. Survey aduda Maheiloisingge mama mapa oibasingna pandemic asina maram oiraga makhoigi macha masu school da thaningdre. State government ki maikai dagide COVID-19 ki lockdown asina maram oiraga sel thumgi phibam swatharaba imung singna hena awaba mayoknari haina center da khangalakpasu lai. Ministry of Human Resource Development amade Health Ministry na phase manner da Maheiloishangsing Hangdoknaba recommend tawbagi matung inna ahanbagi numit 15 de class 10 dagi na 12 phawbagi Maheiloising school kana ba khangangani tongan ba class ki section singda tongan ba numit sing khaidoktuna school kana ba su Thourang tawgadore. School amada class 10 da section mari leiba taragade section A amasung section C na chayol amagi manungda akaknaba numit masing piduna makhoi sing kahalaga lemhoriba numit sing adudana atopa section ge Maheiloising attend tawgadabane. Mahi tambagi pungsing ase hana pung mga dagi na taruk phawbo oiramba adu pung ani dagi na ahum phawbo oigadabane. School khudingmak sip 9 na haibade pung 9 dagi na 13 phawba aduga 12 dagi na ahum phawba run tawgadabane. Sanitation ki damak marakta pung ama break laigadabani staff amasung Maheiloising chada 32 dagi hena kadanaba advice tawgadabani haire. Government na pre natraga primary school sing class hobagi favor laite. Class 10 dagi na 12 phawbagi physical schooling hauraba matungda class 6 dagi na 9 phawba kaknaba pungsingda physical schooling tawnaba advice tawgani haire. Pauloijare.